Manipur Top Channel dagi video amta update tawjage ngasi phongbasi phongda December gi tang kunga mathoida sahi taruk ki nupi masa amagi ikai khumnaba manghan bikhiba rickshaw driver ama sahi kunga mathoigi matungda court na fadok pikhre ngasi dagi na sahi kunga mathoigi mamangda masagi sahi taruk khakta ngai ribi nupi masa amabu namdun ikai khumnaba manghan bikhiba thaudokta chenabadagi police na thaudoktu thokraba matung sahi taraga nipan gi matung khaktada fagat pangam khiba rickshaw driver ama thaudok mara laire haiduna court na fadok pikre ngasi Lamphel court complex ta leiba additional session judge fast track court crime against women banning Angang gi court na mara laire haiduna conviction pikraba rickshaw driver adugi maming ginson mungzau allies ginmungzau thaudok thokpa matamduda masagi sahi kun apokpa ginson hang kawe Chusampur district ki Singhat police station gi manung chanba tangpikjol village tagine thaudok thokpa matamduda mahak Imphal gi all ambulance jail road ta leiraga rickshaw thawbane hairi mahakna mafam asida leibi masagi sahi taru khakta ngai ribi nupi masa amabu all ambulance asida leiba science and technology department ki latrine da pusilaga mahaki ikai khumnaba manghan bikhibani hairi thagdoksigi matangda nupi masa asigi apokpa mapana Imphal police station da report tawrakpadagi PS asina case FIR number 32171918 register torogo lokhat khibane case asi Indian Penal Code ki section 3762 F ki makhada register tawbane thagdo asi kumja English samapan maudraga nipan gi July 13 gi ayuk pung nipan rom tarakpa ngasi dagine sahi kunga mathoirungi mamangda thokhibane police ta report tawrakpana mathangi numit July 13 ga mathogi numidang pung mangaga minute ni phuro tarakpadane Police na thagdo asigi matangda thizilaga basigi charge sheet number 18 IPS 2002 kumja Englishing ani gi March kunga taretta case register tawraba sahi ahumgi matungda mari leinariba matam adugi chief judicial magistrate CJM Imphal gi court ta submit tawrakpane asigi charge sheet police na yamna thengthana court ta thagalakhibagi mathakta thagdoksida chenariba accused rickshaw driver asi faba phangdabadagi mirod oina charge sheet thagalakhibane adum oinama crime against women gi fast track court asida case asigi wayel sathanabagi dama transfer tawrakpadagi masigi wayel satharakhibane thagdoksida chenariba accused asi court na warrant of arrest ki notice issue tawbadagi Singhat police station faraga kumja Englishing aniga 13 ki October 13 da court ta puthoraki mahakpu court ta puthorakpadagi numitsidagi judicial custody da remand tawki hairi fast track court asida satharakhiba wayel gi aroiba hearing mamang thagi kunga mathoida pangthoklaga reserve tawduna thamlakhiba order na ngasi laukthokkhibane mahakki fadoki matam lepthoknaba sentence hearing na tha asigi 13 da pangthokani hairi